ꯑꯩꯈꯣꯏ ꯍꯥꯏꯅꯩꯕ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯜꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯗꯅ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯃꯤꯑꯣꯏꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯄꯩꯁꯥ ꯇꯥꯟꯗꯕ ꯃꯤꯑꯣꯏꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯕ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯅꯣꯡꯃꯈꯛ ꯁꯤꯒꯅꯤꯕ ꯑꯗꯨꯒ ꯄꯩꯁꯥ ꯇꯥꯟꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯅꯨꯃꯤꯠꯀꯤ ꯁꯤꯒꯅꯤꯕ ꯀꯔꯤꯒꯤꯗꯃꯛꯇ ꯁꯤꯗꯧꯔꯤꯅꯣ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯑꯗꯨꯝ ꯈꯟꯊꯔꯧꯕ ꯄꯩꯁꯥ ꯇꯥꯟꯗꯕ ꯊꯣꯛꯂꯒꯗꯤ ꯄꯨꯟꯁꯤꯗ ꯅꯨꯃꯤꯠꯀꯤ ꯑꯋꯥꯕ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯅꯨꯃꯤꯠꯀꯤ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯒꯅꯤꯕ ꯄꯨꯟꯁꯤꯗ ꯑꯣꯏꯒꯦ ꯈꯜꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯨꯝꯅ ꯑꯣꯏꯕ ꯇꯝꯃꯨꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯕꯗ ꯅꯪꯕꯨ ꯃꯃꯜ ꯊꯝꯕꯤꯗꯕ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯀꯣ ꯑꯩꯈꯣꯏ ꯑꯐꯕ ꯊꯕꯛ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯃꯁꯤꯒꯤ ꯑꯐꯕ ꯊꯕꯛ ꯑꯁꯦ ꯐꯪꯕ꯭ꯔꯥ ꯐꯪꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯊꯕꯛ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯨꯅꯤꯡꯕ꯭ꯔꯥ ꯁꯨꯕ꯭ꯔꯥ ꯃꯗꯨꯁꯨ ꯁꯨꯗꯦꯕ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯣꯏꯗꯅ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅ ꯌꯨꯝ ꯀꯩ ꯄꯨꯔꯗꯨꯅ ꯌꯨꯝꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯣꯠꯅꯔꯝꯒꯅꯤꯕ ꯁꯣꯏꯗꯅ ꯏꯃꯥ ꯏꯄꯥ ꯅꯠꯇ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯕ ꯌꯥꯏꯕ ꯅꯪ ꯈꯟꯗꯨꯅ ꯌꯦꯡꯉꯨꯕ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯥꯏ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯗꯣ ꯃꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯀꯔꯝꯅ ꯑꯣꯏꯍꯧꯒꯅꯤ ꯍꯥꯏꯕꯗꯣ ꯅꯪꯅ ꯍꯧꯖꯤꯛ ꯃꯥꯡꯍꯜꯂꯤꯕ ꯃꯇꯝ ꯑꯗꯣ ꯂꯥꯛꯀꯗꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯅ ꯅꯪꯕꯨ ꯀꯌꯥꯝꯒꯤ ꯃꯇꯤꯛ ꯃꯤꯠꯎꯗꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯅ ꯅꯪꯕꯨ ꯀꯞꯍꯟꯒꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯅꯪꯕꯨ ꯌꯦꯡꯂꯒ ꯅꯣꯛꯀꯅꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯒꯅꯤ ꯈꯟꯊꯧꯕ So guys, thank you so much. ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯗꯥꯁꯅꯥꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯂꯥꯛꯀꯗꯕ ꯃꯇꯝꯗꯁꯨ ꯃꯁꯤꯒꯨꯝꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯊꯦꯡꯅꯔꯁꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ